ꯇꯧꯅꯨꯗ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤꯅ ꯂꯩꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯀꯅꯥ ꯂꯩ ꯍꯥꯏꯕꯅꯣ ꯀꯅꯥ ꯂꯩ ꯍꯥꯏꯕꯅꯣꯕ ꯕꯤꯅꯥ ꯉꯥꯏꯈꯣ ꯕꯤꯅꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯩꯅꯣꯕ ꯕꯣꯀꯨꯜ ꯃꯈꯣꯡ ꯕꯤꯅꯥ ꯕꯤꯅꯥ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯏꯕꯥꯅꯤ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦꯗꯀꯣ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤꯅꯦ ꯕꯤꯅꯥ ꯀꯔꯤ ꯍꯥꯏꯔꯛꯏꯅೋ ꯈꯠꯅꯕ ꯍꯧꯖꯤꯜꯂꯨ ꯃꯄꯥꯝ ꯆꯠꯈꯤꯅꯕ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤꯅꯦ ꯕꯤꯅꯥ ꯐꯔꯦ ꯅꯪ ꯕꯤꯅꯥꯒ ꯅꯨꯡꯉꯥꯏ ꯂꯩꯍꯧꯀꯣ ꯅꯪ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯑꯩ ꯂꯧꯕ ꯂꯥꯛꯀꯅꯨꯀꯣ ꯅꯪ ꯑꯥꯎ ꯑꯩ ꯀꯧꯕ ꯂꯥꯛꯀꯅꯨꯀꯣ ꯅꯪ ꯂꯥꯛꯑꯣꯏ ꯐꯥꯒꯤ ꯃꯁꯤꯕꯨ ꯆꯠꯈꯤꯗꯣꯏꯖꯥꯠꯂꯅꯦ ꯍꯦ 타자! 헤이! 마이 뭐 싱고 있자기도 잘라네. 에이 수백 불은 더 비가 너무 빠른데 이거. 에이 뭐 올라가는 거나. 에이 보기랑 뜬다 물라오네. 마시 영문이 마시 까다르지. 까다리 까다로는 아니도 뭐. 보고 뭐 공기 비나도 모르는 거 하는 거. 그러니까